थासी अहुमदगी हौदुना कांगलुप अनिगी मरक्ता इरांग थोरिबो असिग मई लेना स्टेट असिगी सिंग ताइनबा मफम सिंगदा सस्पेंशन ऑफ ऑपरेशन सुसनरिबा कुकीला लोबु सिंगना ग्राउंड थुगाइदुना चथरगलिबा थोंग कया असि मायोक्ता सेंट्रल लेंगांग नाकन एक्शन लौखटनबा थौरांग पाखटपा हौख्रे लोय ngasi तोंगान तोंगानबा सिंग ताइनबा खुल सिंगी मफम कयादा पाक्सना ऑपरेशन चथबसु हौख्रे हाइनि ngarang Bisnupur amasung Sursanpur district tainaba saitol manakta leiba Kholbung area da suspension of operation susaneriba kuki kulai 5 lalo businga Manipur police commando ikangbu kuthona bi thodok adu yam dabda kuki lalo mari sire tara hemana aso open nangkhre mafam adu leramba kuki lalo busing samji khaina do sen khre haini nongmai kapna bi thodok du thokro matong Kholbung khunga thanabda leiba kuli khunza sina thodok thokhum adu da ambulance kaya lakpa ukiboloena asibak sang mari ambulance adu hap kiboloena atopa asokomi oi tara henbasu ambulance sinda haplo puthokhiba uhoki haini hana BJY mi president ore mawangkhai ningtem pukhiba fal lagi manu hormayum baris sarmanga se ayok Imphal East District Police Command gangmuna masagi mayum dagi fakre haini maha kari maram gidamak police gangmuna fakhibnu haiba haudik fawi wena chap chaba khangma ngamjri haudik lamdam se tholiba irang asna maram oiraga lengang lokol khiba section thorang saruk ama oina Lamdam asida makhatana thasi kuthanga thoi faw internet thinking ni haina Manipur lenga ki maikedi lok thokre parmeyawadi lamdam asigi tongan tongan maluk singna internet thingjin bai khongjang internet thingjin bai khongthang ase handok pina lenga ki maikedi taksin khiba kaya laikhrabani Dimapur police ka muna ngarang ko himagi tongan tongan fam singna sathaki bati hubagi thabakta NNCN ke khango group ki town commander yong mi ani fare hairi faraba singa du lup adugi town commander Apulo to sesi sahi kuntra truk amusung second lieutenant Kaisa Yep Thomi sahi kuntra kawi makhoi di altokar ama 9 mm pistol ama kap yari bamai uni furi thoi seno na lupa lising tara amusung sel khai ba sinna bari sibuk tara tret fangle haidi kulai batik sana faiba ku kila lawuni singna besingna Bisnupur district ki sidai da leiba yum sing mai thaba leptri ngara nungthil district asigi manung san leiba phau baksaw ikhai awang lekai da leiba mandap ama yawna yum kutra raw kuki fly 5 ni singna bala lawu singna mai thadna amang ata tho lam le hairi state asida hojik oire film asida misam yam bungak sedaba amasung thengnariba awaba singko hanaba miyam gi mihut oire thagatliba Manipur gi MLA singna miyam gi ihul khanga thabak packet pangam doidaba leidabadi nakhai sengna pham thadok piro haina mahai lup taru ki president singna punna pek pidu thadrok pascherul amana hairakli Bisnupur district ki manung chanba phobok saw ikhai gi royal dry farm da riba BSF ki post nga numidang pung try thoi makhairom ta matamda kuki kulai 5 la hobu singna mai caption na attack tawlokre mafam du leiba BSF ki B company gi mai kai disu handuna mai kai ani makta pung amarom supna no mai kap na ki tawdok udo aso panjaw ki bi paw ogi paw bi wena phangmangam jri Kangpok district ki manung sada leiba Wainem village Aimon village amadi Irengbam khulgi marakta phawdok phawsin toriba yot ki thong ngarang sakhang da mioi khrana thugairam le hairi thong adugi mayai da hap yot ki sharuk sing loktholo matungda lokha da thadaram mani hairi thawdok asing ngarang thil pung um khairam ta matam thokibani thawdok adugi mai le na police action bi thawak sathakre haina su paw usn hairi ngarang numidang pung mapan makhairom ta pum matam da news second gi damdai longda ango masugi mawati gypsy ama tong lak par rapid action force person ahum yauna mioi mai na dukal ama mai tharam lei dukal adu mai sak horok pada manak lak panai mioi singna khangar pati matam sana mai dukan mangam haure dukal adu Johnson kamai ko mioi amagini hawik na mayang Imphal Bengon dagi MD Habibur Rahman ko mioi amana barada leiraga sanjon bani hairi thawdok adu senari mioi sing adu Imphal East District Police ta fat kre hairi pawsna hai faraba rapid action force person ahum adu Haryana dagi Kuldeep Singha sahi nipu Haryana gi Sonipat dagi Pradeep Kumar sahi kuntra amadi UP gi Sandip Arya sahi kuntra ga mari kawi hairi aduga gypsy adubu thogo lakhe mioi aduna na haruk mayai lekai dagi Bhupendra Singha kawi makoi hauji augi CC higher secondary school da leibani pausna hai Bhupendra Singha IRB gi person ne mahak tingarang repeat action force person sing aduna duty ama chasi haiduna khangal lakpadi gari adu thokibani mai thawadu mahak yaukhibalite thodok adu chathaba matamda mahak gari adu gi manungda phamno leikhi mai thagni haibu su khangde hai thodok chi ngarang pung mapan makhai adumana thokane se ahan bada short circuit ne na mayam na khane ado sumi yang paganda bora mai cha le ambas ki bora se ti manak chi da swaida kana su bora de pusande ado bora se kam ana mai cha ga inoi ni yang bakan da kemai yang chine yang bakan da makoi gypsy da gi makoi hum kuma aga bora senai gi thangna ba dukan sida gi lawraga bora si suraga light chi muthat laga light balaba mai thale
बल्ब से थाल बसी बल्ब से थुगाइरगा कोना बोरा से मई चुखलगा थारम बने जिप्सी दे याव जे मकोई मयांग अदि मपालम दे नौना लाक फोर्स ने ना मकोई अहुम कुमथ्रै से मकोई ड्रेस अमदी आरएफ की ड्रेस सेला मसी गुम्बसी तोबनिंग दे मसी इरांग सागनाबा अमदसु अमदसु चिंगनाबा अदि चिंगनाबा अमदसु कम्युनिटी की ओइना थोकनाब्रा सिलक्पा माले